Mafamasi ing sok lising amaga chamapan ga mafu taragini. College ki last year ki exam loi khibata ngairami sibang amadi mahaki mamanabasing makhoi pulap mafam amada koiba chaninglami. Maramdi hauzik makhoi pumnamak makhoi ki tongan ba lambida loina chanakhrani. Makhoi khara amana lairik makha tamthaba khara amana thabak phangduna thabak tawkhiba amadi khara amana makhoi ki ibung manungi business sing adu tawkhiba. Amadi karamba kanda makhoi pumnamak asumna punba phangani haiduna khalami. Maramaduna sibang amadi mahaki mamanaba taramuk pullaga holiday celebrate tawba Simla chatbagi plan silami. Makhoi mayam adugi marakta nupi kharasu yaurami. Makhoina chatkadori mafam asi Simla gi Manali hariba mafam adu oirami. Makhoi mayamna traveler ama bharata wairami amadi Simla chapagi lambi aduda harau tayamna jagoi saduna amana amabu phagi taunaduna yamna harauna chatlami. Simla yaugataba khara watlami amadi matam adusu yamna thengjilaklami. Sandhya takhibadagi yamna mamsu mamsilaklami amadi mafam adusu yamna inglami. Makhoi pumnamak chaksu yamna lamlami. Chak lambata natana hakchang adusu yamna wanarami. Maramaduna makhoi tumina famduna lerami amadi hotel ama thirami. Adubu makhoina hotel amata thiba phanglamde amadi chana thangna nabagidamagta dhabasu amata upa phanglamde. Gari adu khara thauraba matungda lambi adugi mapanda hotel ki board gumba amadi thetuna leiba urami. Mafam adu yamna su songlami. Songlaba upambi sing adugi maraktagi makhoina mafam aduda yum ama leiba urami. Makhoina mafam aduda gari adu thauchinduni yenglubada yum adu yamna mallaba mathona humlonba Yumjao ma oirami amadi makhoina Yumjao adubu hotel da onthokpa oirami. Makhoina gari adudagi kumthaduna Yumjao adugi caretaker Bahadur Singh da hanglubada mafam aduda chana thangnabata natana ahing lekfamgi kasu phangani haiduna hairaklami. Mafam adu yamnasu chiklami. Matam adu yamnasu thenglami amadi yamnasu inglami. Maramaduna makhoi pumnamakna ahing adu mafam aduda lekrasi haiduna hainarami. Ayuk anta breakfast tawba loirama matungda amuk chatlasi haiduna su hainarami. Mafam adu yamna songlaba amadi chiklabasu mafam adubu makhoina yamna pamlami. City gi yamna langlaba atmosphere adudagidi mafam adugi yamna chiklaba atmosphere aduna yamna nungaiba helami. Yum aduda mi ani khakta leirami. Yumadugi caretaker Bahadur Singh amadi yumaduda thabai hengkhang suduna minai oina leramba Bhairav. Bahadurna makhoi pumnamakpu makhoi gi ka sing adu yengalami amadi mamai mamit tathoklaga makhada chak chananaba kumlaknaba hairaklami. Makhoi pumnamak masa gi ka da changlami amadi ising asabana iruja thoklaga fresh oiduna makhada kumlaklami. Ising asabana irujabana maram oibana haksangi awaba sing adudi loina koklami adubu chakti yamna lamami. Chakti loiduna leirami amadi chak hinjangi nuksiraba manamaduna amukasu hena chak lamba hengalami. Makhoi pumnamak chak laman khiduna chak hinjang sing adu ubuda khangba ngamlamde amadi yamna thuna charami. Chak hinjang sing adu yamna chamlami adubu yamna su haurami. Makhoi pumnamakna Bhairav ki chak hinjang sing adu yamna thagalami amadi harauna chak chaminaduna famduna lerami. Adubu ikhang khangutana yum aduda thanduna leramliba maising adu mutkhi. Maduda Bahadurna mafam asida yamna toina mai chatli haiduna hairaklami. Makhoi pumnamaki maithungda yamna wabagi mami adu ubada Bahadurna chak toklaba matungda masa gi kada changduna pothanabasu hairami. Maduda sunatana Bahadurna nungthang hek oikhibaga masa gi kadagi mapanda thokpa yaroi amadi hotel adudagisu kanamata mapanda thokpa yaroi haiduna hairaklami. Bahadur ki wahai adu tabada sibangi mamanaba Rahul khara nungairamde amadi asumna hairami. Karigino nangna aikhoibu hotel dagi mapanda thokpa yaroi hairisibo aikhoina laisi koiba laini. Rahul gi wahai adu tabada Bahadurna hotel asigi compound da leiriba room macha asida hotel asibu yengthok yengsin tawramba chowkidar ama lerami. Nongmai khangkhangutana hotel asida kanagum ama changaktuna chowkidar adu hatoklami. Numit adudagi hotel adugi chowkidar adugi thawai adu mi kaya mana unare haiduna su hairaklami. Maru oina kariguma nupa singna hotel adudagi nungthangda mapanda thokiba tarabadi nupa adu mathangi numita mangkhiba natraga wakhal choiduna ngawi haiduna su hairaklami.
Bahadurgi wahi adu tabada makhoi punnamak tumina leirami. Karigumba hotel aduda akiba phaunarabadi makhoi masen phone taunasi amadi message thanaduna mi ani group ta lainasi hainaraga masa masagi kada tumba changnakhi. Adubu makhoi myam adugi maraktagi nupa masa ahum amadi footprint ki wari haibasi sungtha thajaramde. Nupa masa ahum adudi Rahul, Meet amadi Subhas oirami. Makhoi ahumna hotel aduda mi pumnamak na tumnakraba matungda hotel aduda thokliba thokdoksing adu asengbara haibadu thigatsi haituna hainarami. Makhoina hotel aduda karigumba phattaba thabak amadi tauri amadi phattaba thabaksing adubu makhoi mayamdagi losinnabagi damakta aki akiba wari kaya ama lisinaduna makhoi buki hannaba honabani haiduna khalami. Amadi makhoina tauriba phattaba thabaksing adu phakhagani haibadu kibadagi wari adu lisinabani haiduna su khalami. Nungdhangi pung 13 makhai muktarakpada makhoi ahum message thanarmi amadi makhoina leiriba ka adudagi tholakduna khara thabamna pulami. Hotel adugi manungda ngaihak kuchat chatuna yenglaba matungda makhoi ahumna hotel adugi compound ta leiriba room adugi manungda kari lei haibadu yenglusi haiduna hainarami. Makhoi ahumna room adugi manakta yauraba matungda room adugi thong adu yamna kina hangdoklami. Makhoina room adugi thong adu hangdokpaga room adugi manungda torch thanduna yenglubada room adugi manung adu yamna nalami. Room adu chahi kayadagi mi leinarakpa room amasu malami. Room adugi manungda leiramliba pochai sing adu masa masagi mafamda loina chapchana leirami. Maduta sunatana room adugi manungda tharamliba phapung adugi mafafitagadu yamna nana thaduna leirami. Makhoi ahumna room adugi manung adu yengduna leiringaida ikhang khangutana room adugi thong adu yamna kanna thingjanki. Maduda makhoi ahumna nuksit khara kana silakpadagi thong adu thingjinkhiba oiramgani haiduna khalami. Makhoi ahumna thong adu hangdoknaba yamna kanna honarami adubu thong adu hangdokpa yaramde. Makhoi ahumna room adugi thong adu hangdokhe haiduna honaringaida room adugi manungda makhol ama laklami. Makhoina room adugi manungda kanamata leiba uramde adubu room adugi manungda mi ama leibagi sahum amadi phanglami. Ikhang khangautana room adugi manung adu yamna ingba hengalami. Makhoi ahumna ka adugi manungda asuk yamna ingba hengalaklibasi karamna hengalaklibano haibadu khanduna leptuna leirami. Makhoi ahumna madu khanduna leiringaida ikhang khangautana mit malakta paikhathi amadi room adugi faglangda naptuna leirami. Maduda Rahul amadi Subhasna mitta yenglubada mitki mamidadu ngosok ngawraklami. Amadi mitki khonjel adu yamna akibagi khonjel ama oiraklami. Mitki fibam amadi sathiraba saktam adu urubada Rahul amadi Subhas khanfam ama khanglamde amadi pungangaklami. Mitna mahaki khonjel adu khara saurapna Rahul amadi Subhasta asumna hairaklami. Nakhoina mafam asida laklibasi nakhoigi asoibani aina nakhoibu lemna sungtha tharoi. Rahul na yamna kina Mit nangna toribadu phagi natra nangna adumain tawraga akhoi kigani khalurabra haiduna hairaklami. Maduda mitna sumna hairaklami. Ai mit nate ai thawai amani ai mafam asibu yengthoge chintawramba chowkidar adugi thawai ni. Hojik Rahul amadi Subhasna mase tasengnamakki chowkidar adugi thawai adu changduna leiraba mitki haksangni haibadu khangba ngamkhi. Maduda Subhasna aikhoidi hotel asida phattaba thabak kaya ama tawribra haiduna khallure. Thabaksing adu aikhoina mayamgi mamangda puthoke haiduna mafam asida lakhibani haiduna hairaklami. Maduda chowkidar adugi thawai adu changduna leiriba mitna asumna hairaklami. Ai hotel asigi ihan hana chowkidar oida leiramba misakamani. Ngasidagi chahi 8 maki mamangda hotel asida ina nakhoigumba nupi masa ani kaka nupa masa ani kaka ka pituna lehelami. Aina makhoigi pochai sing adu ka aduda thamlamlaga makhada chak thongba kumlaklami. Adubu aina nupa masa ani adu punna phaminaduna yu thakduna leiba urami. Nupi masani adudi makhoigi ka manungda leirami. Madu ubadai mafam adudagi thoklaklami. Nupa masani adu yu khara hena thaksilami. Amadi nupi masani adugi nupi oibagi ijat mangannaba honarami.
nupi masani aduna laubagi khonjel adu tabada ai makhoigi ka adu tamna chengkhatlami makhoi anigi matau adu ubada aina nupa masani adubu khamlami amadi makhoigi ka aduda channanaba hairami maduda nupa masani aduna amana mabu yengnarga mamina ingit taunarami adubu aina makhoi anigi ingit adu khangba ngamlamde aina nupa masani aduda madu hairamlaga chatki haiduna hek maning laithorakpada nupa masani aduna aibu maninglomdagi pharami amadi leimaida intharami aisu makhoina ngamba yabra haiduna khalami amadi phuk haugatuna nupa masani aduda makhoigi kada sangnanaba hanjin hairami adubu nupa masani aduna aina hairiba wasing adu amata tabiramde maduda aisu saumankiduna nupa masani aduda ahinga thengbaduda hotel adubu thadoktuna chatko haiduna hairami adubu nupa masani adudi yu yamna ngaurami amadi wakhalsu amata taramde maduda aina nupa masani adubu paiduna singduna hotel adugi mapanda puduna chalami adubu ikhang khangongtana nupa masani aduna aigi kogasida karigumba posakamana yamna kanna tharaklami ai mafam aduda wanthaduna tarami aigi kogasidagi yamna thokibadagi ai mafam aduda yamna wana sikhi amadi aigi asiba haksang asibu ka sigi manungda langsilami matam aduda aigi chahi 35 ta faribi janupi adusu aiga leminarami nupa masani aduna aigi sanupigi nupi yoibagi jatsu manghalami amadi ijat manghalaba matungda aigi janupi adubu hatoklami numida adudagi ai ka sigi manungda laikhibani aigi asiba haksang asi fazana poloibidabadagi aigi thawai asi ka sigi manungda lanba ngamdaduna ngasi fabu leiri aigi janupi adubudi aina kanba ngamkhidre adubu hotel asigi manungda nupi masamatagi jat amuk hana manghanba yaroi madu hairamlaga mahak yum madugi yanglenda kakhatuna famduna leikhi Rahul amadi subamna aikhoi adugumba nupa nate haiduna yamna kanna haijarami adubu hotel adugi manungda mangonda thokiba tamthiraba thodog adugi matungdagi thawai aduna kanamata thajaba thamlamde Rahul amadi subam khanpham ama khanglamde amadi murti ama gumna jab leptuna leirami ngaihak leiraba matungda subam wakal khara taraklami amadi mafam adudagi chenduna chatke haiduna tawrami matang aduda mitki haksang manungda changduna leiriba thawai aduna subamda yamna munna amadi sauna yenglaklami amadi subam ka thuki faglang aduda makokadu yamna kanna yeisenki faglang aduda makokadu yeisinbaga subamgi makokadu pungkai kairami amadi mafam aduda yamna wana sikhi madu ubda Rahul thajaba ngamlamde amadi mafam aduda chap leptuna leirami Rahul gi mihun adu yamna kanna songlaklami amadi mahaki masadu lektaraktuna Rahul su mafam aduda sikhi mitki haksang manungda changduna leiriba chowkidar adugi thawai aduna hotel aduda leiriba nupa masa sing adubu tapna amamamta koktoklami amadi makhoi pumnamakbu hatoklami Mathangi namit nongalaba matungda Bahadur amadi bhairokna hotel aduda leiriba nupa masa khudingmak ina pungtai taiduna leimaida taduna leiba urami hotel adugi compound leiriba chowkidar adugi ka adugi thong adu hangduna leirambadu ubada makhoi anina room aduda chatuna yenglami makhoi anina ka adugi manungda nupa masa ama asiba haksang sing aduga faminaduna wari saduna leiba urami amadi nupa masa adu yamna kanna su noklami nupa masa adu wakhal choirami haibadi ngaurami adubu makhoiga lakminakiba nupi masa sing adudi karimata tawramde numida adugi thodog adudagi mafam aduda ngasi phabo kanamata chanade Bahadur amadi bhairosu numida adugi thodog adugi matungdagi mafam adubu thadoktuna chatki wari asibu karigumba mayamna pambi padaragadi channel asibu subscribe tawbiramu amadi video asibu like and share amamta tawbiramu mathang video da anopa episode anopa wari amaga loinana unarasi habasiga loinana yengkopam loyang anbana mayam pumna maktaki kaina bagya thagni sari